Leingak ama leina thataruk henna Irang lakshinba ngamdriba amadi ngashina maikei mangada landaduna chatharakliba thouwong asi athubada lakshinnaba Hotnadrabadi Meeyam gi Khongjang Changshillagani Haina Manipur gi governor da aeeba Imagi Meira gi member singna cherol pishinkhre. Imagi Meira na ngasi numidang Manipur gi governor da memorandum pishiluraba matung paumi singda wangang laduna lubasigi convener TI Sujata na hai thataruk sujilaklaba Irang asi ngasi fauba lakshinba ngamdana leiriba asi athubada lakshinnaba honabiu haiduna Imagi Meira na ngasi gi memorandum asi pishinbane ngasi pishinkhiba memorandum aduda national highway singda hauji blockade chathaduna driver sing amade miyam da piriba awaba sing ko khallo jingatai na mafam singda buffer zone Changshillagani se yengshilo Hamanjin amadi lenthoi ngambigi hagchang phanghanaba honagadabane amadi ngarang mangkiba angang ani puthoo haibu wafam sing yauri maduda governor gi maikei degi su hayengmak Delhi da satuna center gi luchingba sing unagani amadi Irang asigi matangda chapjab wari sagani haiba wafam thazaba pirakki haina su mahakna makha taki Positive fudopa matam oire governor magi power do rules to follow tawraga thabak sing do tawbiyo na akhoi na admaina haijerame ado ma hayeng se chatkani hai ma se hayeng outside oire ni hai ko hayeng pung 10 gi flight ni hai ma center da suma wari sharage haire ado aina yam thuna sabidere ga ngasi nupi amasu khoi gi kesuna ta mama amasu mai gi back side da sumaina kaino na nomai maruna pandana khotana soi aduna sumaina torolaga di men nata yam chana ro Manipur se yam thina mai hoba haiba du oirani situation se khara santi leina ba tawbiyo haiba potu ni seng na haiba da birena di santi haraga su santi di leite dana ko politics game se yam thuna lotion biu natraga di yam na cha myam ga pulaga mama myam ga tawbam thopa thaudang myam ama paitharak gi matam yore haiba da mana nongni matam biu ma hayeng chalaga center da su wari sarage ma hayeng pung 10 gi flight ni hai ma hayeng dagi chalaka na ma wai tawba ma president da su ada center da wa wari sage haiba potu ni man thambire